Manipur ngasi thokliba irang sing asi mapung fana laksinna bahonabada state asigi law and order ngakadaba Manipur police matik mayai leihanba yamna mathau tai masigi damak Manipur gi manung mapan maramda munna khangba matik chaba Manipuri macha IPS officer amabu DGP ohengadabani haina People's Democratic Alliance PDA ki president su oiriba Manipur police ki DGP su oiramlaba aduga hana Manipur lenga ki deputy chief minister su oiramlaba Yumnam Joy Kumar phongdukhrei wafamasi People's Democratic Alliance PDA Manipur gi mirep oina tarahumdui suba Manipur assembly mikhalda Kuntra Taruk Wabagai Assembly Constituency da mirep oigadoriba Mayengbam Ranjit pu Wabagai AC da PDA gi mirep oiragani haina law thokpagi mifam amada saruk yaraduna Yumnam Joy Kumar phongdokibani Wabagai Tera Urakta Laiba Ima Kalika gi Laibung Dangarang Numidang Pangthokkiba thoram aduda thabaktagi potharaba Manipur gi DGP amasung Manipur lengakta hana deputy chief minister oiramba amasung PDA Manipur gi president oiriba Yumnam Joy Kumar H Robindro general secretary organization PDA N detained treasurer PDA Mayengbam Ranjit Wabagai AC da PDA gi mirep oigadoriba amadi Wabagai assembly constituency ki tongan mafam singdagi lakpa saknairaba miyoi kayana Thoram gi mithunglen sing oina sarukya khe thoram aduda Yumnam Joy Kumar makha taraduna hai hauzik leidiba lengak asidi territorial integrity kanbadi lairadana khara leiragadi Imphal manungdagi hen lanba ngamdabagi fibam amada laklagani ngasi leiriba blockade ki oiriba fibam asi Manipur police ki mapangal sonbadagini Manipur lengak na Manipur police ki mapangal kanna thamdabadagi thokhanbani Manipur gi manung mapan munna khangba Manipur macha matik chaba IPS officer amabu DGP ohenduna pumna magasi solve toba ngamgani National Party oiriba singna makoina center gi yaka yengduna thabak tawduna leiriba si party singi MLA minister oiriba singna thauna leitabagi thokpani makoina leadership amagi makhada collective oina center na hairakpada mukpa ngamdabadagi thokpa ngaktani Manipur gi tunglam chadasigi amagi damak kai lakadoriba Charol Surol gi afaba tunglam chat ama thamlamnabagi damal regional party ama oiriba mirep singh bu lakadoriba tarahumdui suba Manipur assembly mikhalda mai pakhan biduna PDA bu lengak pahen biu haina su Joy Kumar makha tana phongdokhi Manipur ngasi thokliba irang sing asi mapung fana lak Mamang thagi July 10 da Manipur gi local newspaper khara da Wusu Association of Manipur gi hanagi general secretary oiramba M Biramanina register of societies kalutuna baman ba mawongda chatliba thasigi tara tarukta general body mifam famduna association asigi nawna thawpuna ba khallagani hairibu wafam sing adu chatnaba yaroi hairi ngasi Wusu Association of Manipur gi secretary in charge oina thawpuriba T Sunil Rona khujik piduna thadorappa cherolamagi matung inna Wusu Association of Manipur gi agreement amagi makhada ad hoc committee semduna state trial selection amadi national championship kayada saruk yaduna laklibani karigumba association asigi general body mifam famduna election tawba tarabasu Wusu Association of India gi by law gi matung inna Wusu Association of Manipur election pangthokadabani lonana Wusu Association of India gi rules and regulation gi mawangada election adu pangthokpa tarabadi legal gi oiba mateng logani hainasu secretary in charge na makha tana khangalakli